Praise the Lord. Ahanba maktada yengbiriba amasung kanbiba mapugi ahingba ekhoga loina biba amatta ngairaba mapugi afaba thaujalna thalaba wahay asibu tabigadoriba ichilinaw sing icheichel sing ima pabung sing pumnamakpu dayanan laishramna kanbiba mapu Jesu Kristagi sengthoireba minglenda yaifa mangol pizari yaifa mangol nizari loinana thamoidagi nungsiba amasung ikai khumnaba utjari ngasi ai mayamda aigi ichanupa aima mahakki testimony amakak ai mayamda tahanjirake yamna athoiba Jesu Krista ipagi Jesu Krista ipano kanbikiba ipana loina bikiba ipana ai leiri haiduna uthok pirakpa adugumlaba yamna athoiba testimony amani haiba testimony asi kharanigi mamangda thokibani adubu aina ngasi phawbada Jesu Kristagi sakhi oina ai mayamda thamjage haibagi wakhalse engonda laksadi adubu ngarang sidi engonda Jesu Kristana utpiba athoiba nungsibado miracles ado testimony ado uthu haiduna phungdu haiduna igi thamoida ipa Jesu Kristana phawhan birakpadagi ai mayamda semjebani Jesu Kristagi chilna uchi chelema pabung sing Jesu Kristagi nungsibase ekhoida piriba nungsibase ekhoi hena mayamda khanganjisi khanganminasi uthokminasi maramdi mase taibang panbagi mina piba mateng nate sargagi ipana piba matengni maramaduna ekhoi sargagi ipagi nungsiba punamakna phangba yanabagi damakta ekhoi ishorgi nungsibase ekhoi phungtokminasi ahan badadi aigi chanupa yaimagi testimony asi hodringeda ai mayamda Holy Bible dagi ishorgi wahi amakak pathokserake aina phungtok sagadoribasi aliba walepnaba Old Testament ki thagat isai dagini thagat isai gi pandup mafutaraga mathoigi pada tara dagi horaga pada taraga humdoi asi fawbani ai mayamda pathok sagadoribasi phattaba amata nahaki thakta taroi laichat amata nahaki fium manakta lakloi maramdi nahaki lambi pumnamakta mahakpu ngak senbinaba mahakna mahaki swargadut singda nahaki maramda yathang pigani maikhoina makhutna nahakpu pamkhat pigani natrabadi nahaki khong nungda yaisingani nahakna nongsa amasung kharaugi mathakta nettuna chatkani kangdong pharaba nongsa amasung lin nahakna khongnet nagani mahakna aibu nungsiba maramna aina mahakpu kanbigani aina mahakpu wangna thambigani maramdi mahakna aigi ming khangkhre amen aina hujukta pathok sakribasi thagat isai pandup mafutaraga mathoigi pada tara dagi horaga pada taraga mari asi fawbani aina pathok sakribasi amen jingbi ichinnaw iche chelima pabung sing Jesu Kristana ikhoibu matam chuppada loinagani laisem bi mapuna ikhoibu matam chuppada ngakpi senbigani laichat amata maming laichat laina laichat amata nikhoi changba ngamoi nikhoi khudum chanba ngamoi maramdi ekhoibu ngakpi senbinaba laisem bi mapuna mahaki swargadut singda nikhoigi maramda yathang pigani aduga ekhoina nongsa amasung kharaugi manakta kharau nettuna chatkani kangdong faraba nongsa amasung lin nahakna khongnet nagani mahakna aibu nungsiba maramna aina mahakpu kanbigani aina mahakpu wangna thambigani maramdi mahakna aigi ming khangkhre hallelujah thagachari hai pathok sakraba ipagi wahai na takraba punamakta anoba pangal anoba thauna thawai singba ipagi loina bibado hena fangjabo eresanu Jesu Krista ipagi minglena amen ai chanupa yaimagi testimony se ai mayamda sakhi se ai mayamda pithok sarage mahagasi hojik class 3 da tami mahakse ko yamangang oiri aina chilnaw che chelima pabung sing ahan badadi aise akogi kenogi 2010 dagini aina akogi ONGC gi manungda akogi kenogi khoi fire engineering and safety management haiba course amakak ai Aurangabad Maharashtra dagi engineering course tamawa matungda ai thabak tawduna safety officer gi post yam kuin lerame
ꯌꯥꯝ ꯀꯨꯏꯅ ꯊꯕꯛ ꯇꯧꯗꯨꯅ ꯑꯩ ꯂꯩꯔꯝꯕꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯑꯩ ꯂꯩꯔꯝꯃꯤ ONGC ꯃꯅꯨꯡꯗ ꯇꯧꯔꯒꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯐꯥꯁ ꯂꯣꯛꯗꯥꯎꯟ ꯑꯣꯏꯈꯤꯕ ꯍꯧꯖꯤꯛꯀꯤ COVID-19 ꯑꯍꯥꯟꯕ ꯂꯣꯛꯗꯥꯎꯟ ꯑꯣꯏꯕ ꯃꯇꯥꯡꯁꯤꯗ ꯑꯩꯁꯦ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ONGC ꯄ꯭ꯂꯥꯟ ꯑꯃꯗ ꯑꯩꯁꯦ ꯁꯦꯐꯇꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯄꯣꯁ ꯇꯧꯕꯅꯤ ꯊꯕꯛ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗ ꯈꯪꯍꯧꯗꯅ ꯑꯩꯁꯦ ꯑꯍꯃꯦꯗꯕꯥꯗ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯒ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯌꯥꯝ ꯌꯥꯡꯅ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯂꯣꯛꯗꯥꯎꯟ ꯑꯣꯏꯗꯅ ꯒꯥꯔꯤ ꯆꯠꯅꯗꯦ ꯂꯣꯛꯗꯥꯎꯟ ꯑꯣꯏꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯗꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯈꯤꯕꯅꯤ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯄꯁꯤꯗ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯆꯠꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅ ꯆꯠꯀꯅꯤꯀꯣ ꯂꯣꯛꯗꯥꯎꯟ ꯑꯣꯏꯔꯦ ꯑꯗꯨꯗꯒꯤꯗꯤ ꯌꯥꯝꯅ ꯂꯥꯞꯅ ꯑꯃꯨꯛ ꯇꯥꯈꯤꯕ ꯇ꯭ꯔꯥꯟꯁꯐꯔꯁꯦ ꯑꯗꯨꯒ ꯑꯩꯅ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗꯒꯤ ꯍꯧꯅ ꯂꯥꯞꯅ ꯌꯨꯝꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯃꯁꯨꯡ ꯑꯩꯅ ꯃꯗꯨꯗꯒꯤ ꯍꯧꯅ ꯑꯩ ꯊꯕꯛ ꯃꯐꯝꯗꯒꯤ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯋꯥꯄꯥꯎꯁꯦ ꯑꯩꯅ ꯍꯥꯏꯕ ꯍꯧꯖꯔꯕꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯩ ꯆꯠꯅꯤꯡꯗꯕ ꯑꯃꯈꯛ ꯐꯥꯎꯔꯦ ꯃꯔꯨꯑꯣꯏꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯔꯒ ꯂꯩꯖꯔꯒꯦ ꯑꯗꯨꯗꯒꯤꯗꯤ ꯍꯥꯟꯅꯒꯤ ꯈꯜꯂꯝꯕ ꯋꯥꯈꯜ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯒꯦ ꯑꯗꯨ ꯇꯧꯒꯦ ꯑꯗꯥ ꯇꯧꯒꯦ ꯌꯨꯝ ꯒꯥꯔꯤ ꯑꯇꯥꯡꯕ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯕꯁꯤꯡꯅ ꯃꯤꯉꯣꯟꯗꯒꯤ ꯍꯦꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯀꯌꯥ ꯂꯩꯇꯕꯅꯤꯀꯣ ꯑꯩꯒꯤ ꯋꯥꯠꯇ꯭ꯔꯒ ꯂꯣꯏꯔꯦ ꯆꯥꯅꯕ ꯋꯥꯠꯇ꯭ꯔꯒ ꯁꯦꯠꯅꯕ ꯋꯥꯠꯇ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯑꯩꯉꯣꯟꯗ ꯂꯩꯈꯤꯕ ꯑꯗꯨꯒꯤ ꯑꯩꯅ ꯑꯩꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯃꯗ ꯗꯨꯀꯥꯟ ꯑꯃ ꯐꯥꯁ ꯐꯨꯗꯀꯤ ꯀꯔꯤ ꯇꯧꯅꯤ ꯑꯗꯨꯝ ꯈꯜꯂꯦ ꯕꯤꯖꯤꯅꯦꯁꯁꯦ ꯀꯩꯗꯧꯅꯤ ꯍꯥꯏꯅ ꯑꯗꯨ ꯑꯩꯗꯤ ꯂꯣꯏꯅ ꯑꯌꯥꯝꯕ ꯕꯤꯖꯤꯅꯦꯁꯇꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯈꯨꯡꯒꯪ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯑꯁꯤꯗ ꯀꯩꯅꯣ ꯇꯧꯔꯦ ꯕꯨꯁꯤꯃꯥꯜꯒꯤ ꯗꯨꯀꯥꯟ ꯍꯥꯏꯕꯗꯤ ꯆꯦꯡ ꯍꯋꯥꯏ ꯑꯂꯨ ꯐꯪꯕꯒꯤ ꯗꯨꯀꯥꯟꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯇꯧꯅꯗꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯐꯥꯁ ꯐꯨꯗꯀꯤ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯕ ꯑꯩꯈꯣꯏꯒꯤ ꯁꯥ ꯁꯦꯝꯕ ꯑꯗꯩꯗꯤ ꯁꯥ ꯊꯣꯡꯕ ꯁꯨꯃꯥꯏꯅꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯅ ꯐꯥꯁ ꯐꯨꯗ ꯗꯨꯀꯥꯟꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯐꯥꯁ ꯐꯨꯗ ꯇꯧꯔꯒ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯂꯩꯔꯦ ꯑꯃꯁꯨꯡ ꯑꯩꯒꯤ ꯊꯕꯛꯇꯣ ꯑꯩ ꯆꯠꯇ꯭ꯔꯦꯕ ꯑꯩ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ ꯊꯕꯛꯇꯣ ꯑꯗꯨꯗꯒꯤ ꯗꯨꯀꯥꯟꯁꯦ ꯁꯥꯔꯦ ꯑꯃꯁꯨꯡ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯩ ꯗꯨꯀꯥꯟꯗꯅꯤ ꯐꯝꯃꯒꯅꯤꯀꯣ ꯗꯨꯀꯥꯟꯁꯤꯒ ꯑꯩꯅ ꯁꯥꯔꯒ ꯁꯤꯒꯤ ꯂꯝꯁꯦ ꯍꯥꯟꯅ ꯃꯃꯥꯡꯉꯩꯗ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯂꯩꯔꯝꯕ ꯑꯁꯤꯗ ꯀꯔꯤ ꯌꯨꯝ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯌꯨꯝꯁꯤꯡꯗꯣ ꯀꯥꯏꯈ꯭ꯔꯕ ꯇꯦꯛꯈ꯭ꯔꯕ ꯑꯗꯨꯒꯤ ꯁꯤꯒ ꯃꯤ ꯑꯁꯤꯕ ꯐꯨꯝꯈꯤꯕꯒꯤ ꯃꯅꯥꯛꯇ ꯃꯤ ꯑꯁꯤꯕ ꯐꯨꯝꯕ ꯃꯩ ꯊꯥꯕꯒꯤ ꯃꯌꯥꯝ ꯑꯃ ꯃꯐꯝ ꯑꯣꯏꯕ ꯌꯥꯅꯤ ꯑꯗꯨꯒ ꯑꯍꯟꯁꯤꯡꯅ ꯍꯥꯏꯌꯦꯕ ꯑꯩꯉꯣꯟꯗ ꯅꯪ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯌꯥꯝꯅ ꯐꯠꯇꯕ ꯃꯗꯨꯗꯤ ꯑꯦꯛꯗꯝ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯅꯤ ꯍꯥꯏ ꯅꯪ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯂꯥꯏꯐꯝ ꯍꯥꯏꯗꯤꯅꯦ ꯚꯨꯠ ꯊꯣꯛꯏ ꯑꯗꯨ ꯊꯣꯛꯏ ꯍꯥꯏꯅ ꯇꯧꯕ ꯃꯐꯝꯅꯤ ꯅꯪ ꯂꯩꯔꯤꯗꯨꯕꯨ ꯀꯃꯥꯏꯅ ꯍꯤꯞꯄꯤꯅꯣꯅꯦ ꯅꯪꯕꯨ ꯀꯥꯏꯅ ꯍꯥꯏꯅꯩꯌꯦꯕꯀꯣ ꯍꯥꯟꯅ ꯌꯨꯝ ꯂꯩꯔꯝꯕ ꯑꯗꯨꯗꯩꯗꯤ ꯃꯤꯅ ꯀꯤꯅꯗꯅ ꯇꯝꯅꯗꯅ ꯃꯈꯣꯟ ꯊꯣꯛꯏ ꯑꯍꯤꯡꯗ ꯃꯈꯣꯟ ꯊꯣꯛꯏ ꯍꯥꯏꯕ ꯃꯐꯝ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯗꯨꯀꯥꯟꯁꯤꯒ ꯆꯪꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯊꯨ ꯆꯪꯕ ꯑꯃꯈꯛ ꯇꯧꯈ꯭ꯔꯦ ꯗꯨꯀꯥꯟꯁꯦ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯕꯗꯤ ꯌꯨꯝꯗꯒꯤꯗꯤ ꯑꯩꯅ ꯏꯁꯣꯔ ꯊꯥꯖꯕꯅꯤ ꯏꯄꯥ ꯏꯃꯥ ꯑꯇꯩ ꯑꯃꯐꯥꯎ ꯏꯁꯣꯔ ꯊꯥꯖꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯅꯤ ꯅꯪ ꯖꯤꯁꯨ ꯊꯥꯖꯔꯤ ꯀꯩꯅꯣ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯎ ꯑꯣꯜꯂꯦ ꯀꯥꯏꯅ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕꯤꯔꯤꯕꯅꯤ ꯌꯨꯝꯅꯁꯨ ꯇꯧꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯌꯨꯝꯗꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯐꯪꯗꯕ ꯁꯄꯣꯔꯠ ꯑꯃꯠꯇ ꯂꯩꯇꯕ ꯑꯗꯨꯒꯤ ꯑꯩꯅ ꯊꯕꯛ ꯇꯧꯔꯛꯄꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯈꯔ ꯂꯩꯖꯕ ꯂꯨꯄꯥ ₹30-40 ꯑꯃ ꯇꯧꯔꯒ ꯍꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗꯁꯨ ꯗꯨꯀꯥꯟ ꯑꯃ ꯁꯥꯔꯛꯄꯅꯤꯅ ꯆꯥꯎꯅ ꯂꯣꯛꯗꯥꯎꯟꯒꯤ ꯃꯅꯨꯡꯗꯨꯒ ꯄꯩꯁꯥ ꯂꯨꯄꯥꯒꯤ ꯄꯣꯠ ꯆꯩ ꯇꯥꯡꯕ ꯇꯧꯕꯗꯒꯤ ꯑꯩꯁꯦ ꯉꯝꯃꯛꯇꯕꯗꯒꯤ ꯑꯩꯒꯤ ꯑꯣꯖꯥꯁꯤꯡ ꯀꯌꯥꯅꯁꯨ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥ ꯔꯣꯖꯦꯁ ꯑꯗꯨꯒꯗꯤ ꯑꯣꯖꯥꯁꯤꯡ ꯂꯩ ꯏꯆꯦ ꯂꯩꯀꯣ ꯃꯈꯣꯏꯅ ꯑꯩꯒꯤ ꯗꯨꯀꯥꯟ ꯁꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤ ꯑꯃꯁꯨꯡ ꯑꯩꯅ ꯗꯨꯀꯥꯟꯁꯦ ꯁꯥꯕ ꯂꯣꯏꯕꯒ ꯑꯩꯈꯣꯏꯒꯤ ꯆꯪꯉꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯐꯖꯅ ꯄ꯭ꯔꯦꯌꯔ ꯇꯧꯗꯅ ꯕꯥꯏꯕꯜ ꯄꯥꯅ ꯆꯪꯈꯤꯕ ꯅꯠꯇꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯂꯣꯏꯅ ꯄꯤꯌꯨ ꯍꯥꯏꯅ ꯊꯃꯣꯏꯗ ꯑꯗꯨꯝ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯧꯈ꯭ꯔꯦꯕꯀꯣ ꯆꯪꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯗꯨꯀꯥꯟꯗ ꯍꯤꯞꯄꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝꯒ ꯍꯤꯞꯄꯁꯤꯗ ꯏꯆꯥꯅꯨꯄꯥ ꯌꯥꯏꯃꯁꯦ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯁꯤꯗ ꯄꯄꯥ ꯃꯥꯒꯤ ꯃꯈꯅꯥꯎꯁꯤꯒ ꯗꯥꯛ ꯇꯥ ꯂꯩꯔꯝꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯁꯨꯃꯥꯏꯅ ꯃꯈꯅꯥꯎ ꯄꯥꯏꯔꯒ ꯃꯦꯠꯄꯒꯤ ꯑꯃꯈꯛ ꯗꯥꯛꯐꯝ ꯑꯃꯈꯛ ꯃꯨꯁꯤꯟ ꯃꯨꯅ ꯈꯥꯝꯃ ꯂꯩꯔꯝꯃꯦ ꯑꯗꯩ ꯃꯥꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯃꯥꯅ ꯍꯥꯏꯕꯗꯨꯗꯤ ꯄꯄꯥ ꯑꯩꯉꯣꯟꯗ ꯚꯨꯠꯅ ꯚꯨꯠꯅ ꯉꯁꯝ ꯃꯦꯠꯂꯤ ꯍꯥꯏ ꯑꯉꯥꯡꯁꯤꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯍꯥꯏꯃꯤꯀꯣ ꯚꯨꯠꯅ ꯉꯁꯝ ꯃꯦꯠꯂꯤ ꯄꯄꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯨꯁꯤꯟ ꯃꯨꯅ ꯗꯥꯛꯐꯝ ꯑꯃꯈꯛ ꯇꯥ ꯂꯩꯔꯝꯃꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯦ ꯃꯄꯥꯕꯨꯡꯁꯤꯡ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯥꯁꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯏꯆꯥꯅꯤꯀꯣ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯚꯨꯠꯅ ꯃꯦꯠꯂꯦ ꯍꯥꯏꯕꯗꯨꯒ ꯑꯩꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯔꯦ ꯑꯗꯨꯒ ꯃꯤꯅꯁꯨ ꯍꯥꯏꯅꯕ ꯃꯐꯝꯁꯦ ꯐꯠꯇꯕꯅꯤ ꯇꯧꯕꯅꯤ ꯍꯥꯏꯅꯕꯁꯤꯗꯀꯣ ꯑꯗꯨꯗꯩꯗꯤ ꯑꯩꯁꯤꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯅꯦ ꯑꯗꯩ ꯑꯩꯈꯣꯏ ꯈꯨꯟꯗ ꯃꯥꯏꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯃꯥꯏꯕꯤ ꯀꯌꯥ ꯂꯩ ꯑꯩꯁꯤ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯃꯔꯝꯅ ꯀꯅꯥꯗ ꯄꯨꯔꯗꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯑꯍꯥꯟꯕꯗ ꯗꯥꯛꯇꯔꯗ ꯄꯨꯕ ꯃꯇꯝꯗ ꯑꯩꯈꯣই ꯏꯌꯥꯝꯕꯁꯤꯡ ꯑꯃ ꯗꯥꯛꯇꯔ ꯑꯣꯏꯅ ꯂꯩ ꯃꯥꯅ ꯈꯨꯠ ꯊꯥꯎꯕꯤ ꯌꯥꯗ꯭ꯔꯦꯅꯦ ꯗꯥꯛꯇꯔꯁꯤꯅ ꯑꯩ ꯁꯤꯒꯤ ꯑꯅꯥꯕꯁꯤꯗꯤ ꯑꯩ ꯄꯨꯟꯁꯤꯗ ꯐꯪꯅꯗ꯭ꯔꯤ ꯃꯥꯒꯤ ꯃꯈꯅꯥꯎꯗ ꯇꯧꯔꯤꯁꯤꯗꯤ ꯁꯥꯊꯤ ꯃꯁꯤꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ ꯍꯥꯏꯔꯛꯑꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯁꯦ ꯀꯤꯕ ꯍꯧꯔꯦ
ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯃꯤꯅ ꯄꯥꯏꯅ ꯅꯝꯕ ꯑꯗꯨꯃꯥꯏꯅ ꯃꯨꯁꯤꯟ ꯃꯨꯟꯅ ꯈꯨꯠꯀꯤ ꯗꯥꯛꯈꯨꯝꯁꯦ ꯇꯥꯔꯤꯕꯅꯤꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯑꯩꯈꯣꯏ ꯈꯨꯟꯗ ꯕꯥꯃꯣꯟ ꯅꯨꯄꯥ ꯑꯃꯈꯛ ꯂꯩ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯒꯦ ꯃꯈꯣꯏꯒꯤ ꯂꯥꯏ ꯊꯣꯛꯄꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯐꯨꯔꯤ ꯇꯧꯕ ꯑꯃꯈꯛ ꯑꯅꯥꯕ ꯑꯃꯈꯛ ꯂꯩꯕꯗꯣ ꯑꯗꯨꯒꯁꯦ ꯃꯥꯅ ꯂꯥꯏꯌꯦꯡꯉꯦꯕ ꯑꯗꯨ ꯑꯩꯅ ꯃꯁꯤꯒ ꯆꯠꯂꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯉꯣꯟꯗ ꯄꯨꯔꯦ ꯃꯥꯅꯁꯨ ꯑꯅꯥꯕꯁꯤ ꯎꯔꯒ ꯃꯥꯅꯁꯨ ꯌꯦꯡꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯅꯦ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯈꯨꯟꯗ ꯈꯔ ꯃꯥꯏꯕ ꯆꯥꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯥꯏꯕ ꯃꯉꯣꯟꯗ ꯑꯃꯨꯛ ꯄꯨ ꯆꯠꯂꯦ ꯃꯥꯅ ꯑꯃꯨꯛ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯦꯕ ꯇꯧꯔꯤꯁꯦ ꯀꯅꯥꯝ ꯑꯁꯤꯗꯤ ꯈꯨꯠ ꯊꯥꯕ ꯉꯝꯃꯣꯏ ꯑꯁꯤꯗꯤ ꯁꯤꯒꯨꯝꯕ ꯑꯅꯥꯕꯁꯤ ꯑꯃꯠꯇ ꯎꯗ꯭ꯔꯤ ꯁꯤꯒꯨꯝꯕ ꯑꯅꯥꯕꯁꯤ ꯑꯃꯠꯇ ꯎꯗ꯭ꯔꯤ ꯍꯥꯏꯕꯗꯤ ꯐꯠꯇꯕꯅ ꯇꯧꯏꯅꯤ ꯁꯩꯇꯥꯟꯅ ꯇꯧꯏꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯄꯨꯝꯅꯃꯛꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯁꯦ ꯊꯃꯣꯏꯁꯤ ꯌꯥꯝ ꯋꯥꯔꯦꯕ ꯉꯥꯏꯍꯥꯛꯇꯤ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯈꯜꯁꯦ ꯑꯩꯉꯣꯟꯗ ꯀꯥꯎꯈꯤꯕꯅꯦꯕ ꯄꯨꯝꯅꯃꯛꯅ ꯇꯧꯔꯛꯄꯁꯤꯗ ꯑꯩꯒꯤ ꯏꯆꯥꯗ ꯇꯧꯔꯛꯄꯁꯤꯗ ꯃꯤꯅꯁꯨ ꯍꯥꯏꯅꯕ ꯐꯠꯇꯕ ꯍꯥꯏꯕꯁꯤꯒ ꯑꯩꯁꯦ ꯀꯤꯈꯤꯗꯅꯀꯣ ꯇꯧꯔꯛꯄꯁꯤꯗ ꯑꯗꯨ ꯗꯥꯛꯇꯔꯅ ꯑꯃꯨꯛ ꯈꯨꯠ ꯊꯥꯎ ꯌꯥꯗꯕ ꯑꯗꯨ ꯃꯥꯏꯕꯅ ꯑꯃꯨꯛ ꯌꯥꯗꯕ ꯑꯗꯩꯗꯤ ꯕꯥꯃꯣꯟꯅ ꯑꯃꯨꯛ ꯌꯥꯔꯛꯇꯕ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯃꯇꯝꯗꯨꯒ ꯀꯟꯐ꯭ꯌꯨꯁ ꯑꯣꯏ ꯑꯃꯁꯨꯡ ꯑꯩꯅ ꯃꯔꯛꯇꯨꯒ ꯑꯩꯅ ꯈꯜꯂꯦꯕ ꯍꯩꯁ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯥꯛꯄꯅꯦꯕ ꯑꯩꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯆꯥꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯏꯕ ꯃꯥꯏꯕꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯆꯪꯗꯣꯏꯅꯣ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯏꯆꯥꯒꯤꯗꯃꯛꯇ ꯋꯥꯗꯣꯏꯅꯣ ꯑꯩꯒꯤ ꯏꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯃ ꯏꯆꯥꯎ ꯆꯥꯎꯉꯩ ꯂꯩꯔꯒ ꯐꯠꯇꯕ ꯃꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯒꯤ ꯆꯥꯎꯕ꯭ꯔꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯒꯤ ꯑꯩꯅ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯅꯨꯄꯤ ꯀꯧꯔꯦ ꯑꯩꯒꯤ ꯅꯨꯄꯤꯁꯤꯒ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯦ ꯑꯗꯨ ꯑꯩꯈꯣꯏ ꯏꯆꯥ ꯃꯉꯥ ꯏꯆꯥ ꯑꯍꯨꯝꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯄꯨꯜꯂꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯗ ꯄ꯭ꯔꯦꯌꯔ ꯇꯧꯋꯦꯕ ꯅꯍꯧꯗꯅ ꯄ꯭ꯔꯦꯌꯔ ꯇꯧꯔ ꯌꯦꯡꯕꯤꯌꯨ ꯑꯩ ꯃꯃꯥꯡꯗ ꯄ꯭ꯔꯦꯌꯔ ꯇꯧꯔꯒ ꯆꯪꯈꯤꯗꯕ ꯌꯦꯡꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯤꯜ ꯄꯥꯕꯨꯡꯁꯤꯡ ꯐꯠꯇꯕꯅ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯒꯤ ꯅꯥꯊꯩꯍꯟꯅꯕ ꯄꯥꯝꯃꯤ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕꯒꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯊꯦꯝꯗꯣꯛꯅꯕꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯒꯤ ꯑꯩꯈꯣꯏꯅ ꯅꯥꯊꯩꯍꯜꯂꯒ ꯍꯥꯏꯕꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯕꯥꯏꯕꯜ ꯄꯥꯖꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯅꯛꯁꯟꯅꯍꯟꯗꯅꯕꯁꯦ ꯁꯩꯇꯥꯟꯅ ꯍꯣꯠꯅꯩ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯅꯛꯁꯟꯅꯗꯕ ꯃꯇꯝꯗ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯁꯦ ꯈꯨꯗꯨꯝ ꯆꯟꯅꯅꯕ ꯍꯣꯠꯅꯩꯑꯕ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯆꯥꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯅ ꯀꯥꯎꯈꯤꯕ ꯌꯥꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯃꯠꯇ ꯀꯥꯎꯗꯦꯕꯀꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯏꯄꯥꯅ ꯍꯥꯏꯕꯤꯔꯛꯑꯦꯕ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯒꯤ ꯃꯤꯡꯗ ꯅꯪ ꯄ꯭ꯔꯦꯌꯔ ꯇꯧ ꯑꯩꯉꯣꯟꯗ ꯅꯪ ꯍꯥꯏꯖꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯗꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯤꯜ ꯄꯥꯕꯨꯡꯁꯤꯡ ꯑꯩꯅꯅꯦ ꯍꯣꯂꯤ ꯕꯥꯏꯕꯜꯁꯦ ꯄꯥꯏꯔꯒ ꯑꯩꯅ ꯕꯥꯏꯕꯜꯁꯦ ꯄꯥꯔꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯌꯔ ꯇꯧꯔꯦ ꯑꯃꯁꯨꯡ ꯍꯥꯏꯖꯔꯦ ꯏꯄꯥ ꯑꯗꯨꯒ ꯁꯤ ꯋꯥꯍꯩꯁꯤ ꯑꯃꯇꯪꯁꯨ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯗꯨꯀꯥꯟꯁꯤꯒ ꯂꯩꯕ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠꯀꯁꯦ ꯃꯊꯟꯇ ꯑꯗꯨꯝ ꯊꯝꯕ ꯕꯣꯇꯜꯒꯁꯦ ꯃꯊꯟꯇ ꯗꯣꯡ ꯍꯥꯏꯅ ꯃꯈꯥꯗ ꯍꯦꯛꯇ ꯇꯥꯕꯒꯨꯝꯕ ꯀꯩꯅꯣꯝ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯈꯛ ꯏꯇꯧꯇ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯁꯤꯒ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯀꯀꯥꯁꯤꯡꯅ ꯑꯃꯁꯤꯅ ꯍꯥꯏꯅꯩ ꯃꯗꯨꯗꯤ ꯅꯪ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯏ ꯃꯔꯝ ꯑꯗꯨꯝ ꯍꯥꯟꯅ ꯇꯝꯅꯗꯅ ꯆꯪꯕ ꯉꯝꯗꯕ ꯃꯐꯝꯅꯤ ꯍꯥꯏꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯐꯠꯇꯕꯅ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯍꯥꯏꯅ ꯆꯪꯕꯅꯤ ꯑꯗꯨꯕꯨ ꯐꯖꯅ ꯄ꯭ꯔꯦꯌꯔ ꯇꯧꯔꯝꯗꯕ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯤꯜ ꯄꯥꯕꯨꯡꯁꯤꯡ ꯑꯩꯅ ꯐꯖꯅ ꯕꯥꯏꯕꯜ ꯄꯥꯔꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯅ ꯐꯖꯅ ꯄ꯭ꯔꯦꯌꯔ ꯇꯧꯔꯦꯕ ꯏꯄꯥ ꯏꯁꯣꯔ ꯅꯆꯥꯅ ꯊꯥꯒꯠꯆꯩ ꯅꯆꯥꯅ ꯗꯨꯀꯥꯟ ꯑꯁꯦ ꯍꯧꯖꯕ ꯃꯇꯝꯗ ꯏꯄꯥꯗ ꯐꯖꯅ ꯄ꯭ꯔꯦꯌꯔ ꯇꯧꯔꯒ ꯅꯆꯥꯅ ꯆꯪꯖꯍꯧꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯏꯄꯥ ꯏꯁꯣꯔꯅ ꯉꯁꯤ ꯅꯆꯥꯅ ꯍꯥꯏꯖꯔꯤ ꯅꯆꯥꯒꯤ ꯊꯃꯣꯏꯗꯗꯤ ꯏꯄꯥꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯕꯤꯔꯤꯕꯅꯤ ꯅꯆꯥ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤ ꯏꯄꯥ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯗ ꯁꯤꯟꯅꯖꯔꯤ ꯑꯩꯒꯤ ꯗꯨꯀꯥꯟꯒꯤ ꯕꯥꯎꯟꯗꯔꯤꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯗ ꯁꯤꯟꯅꯖꯔꯤ ꯏꯄꯥꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯕꯤꯌꯨ ꯗꯨꯀꯥꯟ ꯑꯁꯤꯗ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯃꯐꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯌꯦꯠꯄ ꯑꯄꯟꯕ ꯂꯥꯛꯀꯗꯕ ꯂꯩꯔꯝꯕ ꯐꯠꯇꯕꯒꯤ ꯐꯨꯠꯀꯤ ꯁꯩꯇꯥꯟꯒꯤ ꯊꯧꯔꯥꯡ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯉꯁꯤꯗꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯃꯤꯡꯈꯩꯅ ꯏꯄꯥꯒꯤ ꯃꯤꯡꯂꯦꯟꯅ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯇꯥꯟꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯆꯪꯕꯗꯤ ꯂꯥꯏꯅ ꯌꯦꯡꯕ ꯐꯥꯎꯕ ꯉꯝꯗꯕ ꯑꯣꯏꯍꯟꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯅꯤꯡꯊꯧꯒꯨꯝꯅ ꯄꯥꯟꯕꯤꯌꯨ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯑꯅꯥꯕꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯗ ꯑꯩꯅ ꯀꯛꯊꯠꯂꯤ ꯍꯥꯏꯅ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥꯁꯤꯡꯅ ꯄ꯭ꯔꯦꯌꯔ ꯇꯧꯔꯦ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯑꯃ ꯗꯥꯛꯇꯔ ꯂꯩ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯌꯥꯗꯦ ꯑꯗꯨꯕꯨ ꯍꯥꯏ ꯍꯤꯗꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯅꯥꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯍꯤꯗꯥꯛ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯗꯅ ꯑꯄꯥꯠꯄꯒꯤꯕꯨ ꯑꯣꯏꯔꯣ ꯗꯁꯥꯒꯤꯕꯨ ꯑꯣꯏꯔꯣ ꯗꯁꯥ ꯍꯤꯗꯥꯛ ꯑꯃ ꯊꯥꯎ ꯁꯤꯅꯦꯕ ꯐꯅꯤ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯍꯤꯗꯥꯛ ꯊꯥꯔꯣ ꯐꯔꯅꯤ ꯍꯥꯏꯕꯁꯤꯗ ꯏꯟꯖꯦꯛꯁꯟ ꯀꯥꯞꯄꯦꯕꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯈꯔ ꯑꯗꯨꯝ ꯀꯪꯈ꯭ꯔꯦ ꯑꯗꯨꯝ ꯐꯈ꯭ꯔꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯤꯜ ꯄꯥꯕꯨꯡꯁꯤꯡ ꯃꯁꯤ ꯀꯅꯥꯅ ꯐꯍꯟꯕꯤꯕꯅꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅꯅꯤ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯆꯦꯛ ꯄꯣꯛ ꯀꯩꯁꯨꯝ ꯑꯃ ꯂꯥꯎꯗꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯗꯀꯣ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯌꯦꯡꯕꯤꯌꯨ ꯀꯌꯥꯝ ꯑꯊꯣꯏꯕ ꯇꯦꯁꯇꯤꯃꯣꯅꯤ ꯁꯥꯈꯤ ꯑꯃꯅ ꯌꯦꯡꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯐꯠꯇꯕꯅ ꯊꯧꯔꯥꯡ ꯂꯩꯔꯝꯕ ꯏꯆꯥꯅꯨꯄꯥꯅ ꯄꯄꯥ ꯑꯩꯒꯤ ꯃꯪꯗꯒ ꯍꯥꯏꯗꯦ ꯃꯥꯗꯤ ꯃꯪꯉꯁꯝꯗ ꯕꯨꯠꯅ ꯅꯝꯃꯝꯃꯤ ꯍꯥꯏꯔꯝꯕ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯅ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯩꯁ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯥꯏꯕꯤꯗ ꯄꯨꯗꯣꯏꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯅꯥꯕ ꯐꯈꯤꯕ
Hallelujah. Maduna in Ahan Patoxaki Bible givers the Kari Hai, Laina Lichet Amatana, Patabagi Torang Amatana, Nikoi the Kudum Chan Mangam Leroy. Is the shame be Mapuna Swarga to Tabi do Nekubak Pis and Bigani, Maramdi, Nikoi Amatanga, Mapuado, Nikoi Kankre, I don't happy. Hallelujah. Amasung ay chanupa jaima Isu Krista yamna Isu Krista bu yamna ningjoba Isu Krista bu yam thagatjoba adu agidi yam prayer tawba kanba tumaina yangangi cha nupa agi cha singi damakta su oja singna haijabada ningsingbiu agi chanupa yaimagi maming Deepak Laishram haina kawi adu chanupa ahangina Ritik Laishram adu ga chanupi Atombi mahakine Angel Laishram ni aduga ai amasung nupi ekoi family gi damakta oja singna haijabada ningsingbiu pupnamaki damakta su ekoi na matam chupada Isu Krista da haizaribani tagraba testimony ahingbadi Isu Krista gi sakhi asina adom gi nungda natraga adom da fattabagi thorang fattaba shaitan gi ba pangal karigumba lakadaba natraga leiba oi mataraga su Isu Krista gi athoiba testimony asina adom gi fattaba punamak tangkhaiduna adom da laisem bi mapugi nungsiba ingthaba thawai asengba Holy Spirit na adom gi nungda leibiba adom se thagatpane shoba thagatpane thanba punsido oibiu thajiraba singa share tawbiu aduga nauna channel asida lakbiba taragadi subscribe tawbiramu bell icon nambiramu mathangda ipana phungdok hanbigedaba athoiba testimony sing wa pau sing adomda direct yoba yanabagi damakta thagachari punamak puishona loine bibo warsanu Isu Krista ipage minglenda amen.